Islam Laining chatpa singi Kathokpada Yumpham Oiba khwaidagi chaoba amadi shenglaba kumhei ama oiriba Eid-Ul-Adha ngasi malem mapham atei pangthoknabagum Manipur Dasu Meitei Pangal singna taba mapham singda Mapung Phana Pangthoknakhre kumhei aduga mari leina ngasi ayu Islam Laining chatpa singna idagada Eid ke namason ke lamdamasida oiriba tangdu leita dabagi fibam ase loishinduna ing tapa mahusa fibam amada hanjilakna ba amadi furup khudingmak nungsi channa amato oina leminanaba mapuda dua toki Eid ke namas loiraba tungda amaga lengonatuna yaifa paujal pinabagaluinana awanungai hangnaki tungda Kabirstan singda chatuna laikhidraba marimata singge kabarda Jiara tauduna makoibu mapuginakta nungai yaifana thambinamasu mapuda haizaki kumhai aduge sarukama oina san hameng yauna chengba sing korban tauduna leitalai singda yanthoknaki